Trumpna Greenlandgi Meeoi Amamamda $Lakh amamam Pige Haikhre. US President Donald Trumpna malemgi miyambu angakpa puhanba yaba thawrang kaya leptan lawkhalakli. Tongan ba potlamsingdagi lawba tarif henggalhankibaga loinana bijagi kanglon semdokhiba amasung Venezuelagi President Nicolas Maduro fajindana pauchesingi maruoiba pau ehenki. Khwaidagi ikon-konba oina Greenland loksinaba thawrang ama lawkhalakli. Thawrang asigi saruk ama oina Greenland lairiba Meeoi 53 laibagi wafam phawba phongdorkle. Reuters ke report matung ina Greenlandgi Meeoi Amamamda $10,000 $Lakh ama phawba pinaba thawrang tawkhre. Thawrang asigi makada US na $1 billion charting tawnaba sem sare hairi. Greenlandgi Prime Minister James Frederick Nelson nadi Trump ki thawrang asi angawbagi matawni haina phongdokhi. Greenland lairiba miyambu sel pirga leiba yaba posak ama oina uriba singak ningai oi haina mahakna social media da thaglakpa warol ama da hairi. Sida France, Germany, Italy, Poland, Spain amasung Denmark na punna thadorpa warol ama da United States Greenlandgi matakta karigumba amata lawkhalaktana bakhangalakhi. United Kingdom, France, Germany, Italy, Poland, Spain amadi Denmark ki lujingba singnasu Greenlandgi maraibak lepagi warep asi Denmark amasung Greenland lairiba miyamna lawjagadabani haina phongdorakhi. Sida US President Donald Trump na Greenland landana bagi thawrang lawkhatpa hawro haina khangankibada US ki makok thongba military command na yakhidre. Source amana palladuna Daily Mail na hai Donald Trump na Joint Special Operation Command JS Osenda Greenland laksan nabagi thawrang khanganki adubo Joint Chief of Staff nadi international law gi mayokta leiba maramna thawrang asi US Congress ki ayaba lawdrabadi thawrang asi lawkhatpada khudong charoi haina phongdokhi Pambai ama natraga ama tawduna Greenland laksan bangami haina Trump na Denmark ta kan wafam thamkhraba matungda karigumba America na Greenland laksan drabadi Russia natraga China na soidan laksan khiba yai Hiram asigi matangda international law ge thoidokna mathau tade America miyamgi yaifanabagi dama Greenland laksinaba thawrang lawkhalakpani haina mahakna phongdokhi loinana Denmark nadi Trump ki wafam asi hakchinna lawbaga loinana Greenland ngak senabagi matangda matik chaba section thawrang lawkhale haina phongdokhi Military na lengak iba Myanmar da ani suba tangka ki mikhal pangthokre sahi manga gi mamangda military na lengak paisin khraba Myanmar da ngasi ani suba tangka ki mikhal pangthokre military government amasung khulai paiba opposition force ki marakta khut thokna bana maram oiraga civil war gi chaitheng phangliba mafam sing yauna ngasi ayuk pung 3 tagi township chamada miyamna vote thadana ki Sagaing Magwe Mandle Bargo Mon San Kachin Kaya amadi kain station yauna tongan ba township chamada ngasi ayu angan badagi miyamna polling station singda bot thada bathongna rakhi hairiba mafam sing adu matam kharigi mamangda military junta amasung opposition forces ki marakta khothokna kiba maramna akan ba section thorang marakta mikhal pangthokna bathorang lakhalakpani Civil War na maram oiraga laibak asida tangka ahom thokna mikhal pangthokli December 19 da ahanba tangka ki mikhal pangthoktuna Myanmar gi apunba township chon gu kunthra gi manungda chamaga anida mikhal pangthokhi Manipur kai heloi hairabadi mitaina Big Brother gi role lawam mathau tai haina waikhamsa na phongdokre Manipur kai heloi hairabadi lamdam asida khunda minariba pur kudimak amaga nungsi chanana leiminaba changi amadi masida majority oiriba mitaina Big Brother gi role lawam mathau tai haina singjamai kendra gi MLA yumnam khamchana phongdokre MLA waikhamchana India gi ahanba oina traditional taekwondo da 5th dan black van phanglakpada mahakpu kendra asigi miyamna singjamai chinga makha ibuda ulong lakpa lampakta ngasi taramno okpagi thoramda MLA na mathaki wafam asi phongdokhibani MLA waikhamchana makha taraduna Manipur da Santi porok na bohona banatna irang asigi solution leiroi Santi porok na bohona bada amaga changna bangamdana leiba asigi wari sanaraga thangdaina bagi mathau tai aikhoi gi marakta nungsina daba leiriba makhai aikhoi su kangpuk pilan bangamloi aduga kuki su tapakta lakpangamloi phibam asida asumak leigani maram asina solution ama porok na ba aikhoi puna hona minase haiki maru aina lamdam asida khunda minariba purkudimak nungsi chanana leiminaraba matamda Manipur kanana su thugai bangamloi hai buafam thamki mahakna hai chahi ama muki mamangda Santi porakpagi wa he audoklubaga madugi mayokta lawsilambagi thong chatharami adubu haujikti khara fare matam amada mahakna Santi porakpa natana waroi sillairoi amadi kuki loina mukfataba natte hairubagi damak aigonda lawsilakhiba laikhi adubu matamgi matung ina haujikti Santi khara makai lakpa hore hai buafam thamki mahakna makha taraduna singjamai miyamgi achumba mentality asileramdrabadi mahak bot karamloi mahak bot suleplam loi atai kendra gi oina di selna thongsar ga bot lepnabagi wari tai adubu singjamai kendra gi oina di thabak tawam sakta bot pibagi mentality asimak toktok chaba phawi matam amada singjamai kendra gi mihut oiramba ai tompo kendra asigi fazana thabak torami
ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥ ꯇꯥꯝ 8 ꯂꯛ ꯚꯣꯠ ꯀꯥꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯃꯛ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯥꯏꯀꯣꯟꯗꯣ ꯃꯁꯥꯟꯅ ꯑꯁꯤ ꯁꯥꯟꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯈꯤ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯅꯣꯔꯊ ꯏꯁ ꯇꯥꯏꯀꯣꯟꯗꯣ ꯐꯦꯗरेशन नागालैंड की प्रेसिडेंट एले असम ताइक्वांडो एसोसिएशन की हाने के जनरल सेक्रेटरी राज ककाती अमदि सिंगजमई केंद्र की इमा इबेद अहल लमन नहरसिन सरुग याखी नमथाक की पुंसी अमद हिंगलगे लेरमदे हाइना मेरी कॉमना फोंदोखरे ममिंग लेरबी बॉक्सर एमसी मेरी कॉमना अहानबगी मपुरोइबा खाइनाखिबगी मरम पीरदुना सांगलबा चाही कुंड्रोम नमथाक की पुंसी अमद हिंगदुना लेरमले हाइना फोंदोखरे तरुलक सुबह वर्ल्ड चैंपियन ओइकिबगा लोइना ओलंपिक गेम्स द ब्रोंज मेडल फंख्रबी मेरी कॉमना इंडिया टुडे पीबा इंटरव्यू अमदा सोशल मीडिया अमसुंग मीडिया रिपोर्टिंगदा महाकपो अरनबा ताहनबगी वाफम कया फोंगलकपदगी अहानबगी मपुरेबा खाइनाखिबगी मरम असि तंगाई फदना सेंगदोक्तबा यादबदगी सेंगदोरकपनी अंगांग अनिगी ममा ओइरबी मसागी चाही 94 सेरुबी मेरी कॉमना हाइखी चाही कुन हेना ऑनलर कॉमगा युम्बान मिनट लब मतुंगदा कुमजा लिसिंग अनि कुनगा हमदोइदगी तोखाई तोखाई लेरखी कुमजा लिसिंग अनि कुनगा निथुगी कॉमनवेल्थ गेम्स मांगोइना चांगदा असोकपा यावबदगी था खरा फमुंगदगी हवटपा ngamdana लाइखी मतमदुदा नमथाकी पुंसी अमदा मतम सांगना हिंगलुरे हाइबा मयेक सेंगना खंगबा ngamlakhi हाइरी मपुरोइबना मंगोंदा करिगुंबा अमता खंगलंबा तौदना लंथुम क्यामरुम बदनान थमलंबगा लोइना इंखोलना चिंगबा पुमना महाकी ममिंगदा ओनसलमखी चुराचानपुर की मियोइ खरदगी पुरुबा सेल सिंगदोक्तबा मरमना मसागी लम फावबा मियामना नमदना मुनखी हाइना मरान सिखी अदुबु ऑनलाइनदी मेरी कॉमगी वाफम असि युमफम यावदबनी हाइना सेंगदोक्लदुना ngasi पावबा महाकना मिंगोंदगी सेल पुरुबा लाइते हाइखी जनवरी 13 कौरिबा सुग्रुप की मीटिंग ना बीजेपी की एमएलए सिंह कौबगी मतम नौना लेपकदौरी लेंगाक अमा सेंबदा कुकी एमएलए सिंह याहुनबा मिनिस्ट्री ऑफ होम अफेयर्स ना सुग्रुप ता अकनबा प्रेशर पीरे कुकी जो की एमएलए सिंह सिविल सोसाइटी ऑर्गेनाइजेशन सिंह की मिहुत सिंह लाकलिबा जनवरी 13 पुन्ना वाखननबा सस्पेंशन ऑफ ऑपरेशन सुदा यावरिबा लालौलुप सिंह कौरिबा मिफम असिदा लौरकपा वारेप अदुगी मतुंग इना बीजेपी की सेंट्रल लीडर सिंह गुवाहाटी द बीजेपी की एमएलए सिंह कौबगी मतम नौना लेपलकपा याई हाइना थाजबा पाव अमन हाइरी पाव असिना मखा ताना हाई मैतै अमसुंग कुकी अनिगी मरकता ताइसिनबा यारोइदबा ममी अमा लैरे हाइरमबदु हौजिक्ति तपना तपना कोमथरक्तुना मैतै की सिविल सोसाइटी ऑर्गेनाइजेशन सिंहना कुकी पुमना मकपु यंगनबा नत्ते हाइना लौथोकपा लैखरे हंदकता कोकोमिना इम्फाल असि कुकी जो सिंह अकीबा लैतना चंगलकपा यारे ओपन ओइरे हाइना हाइखरे मसिगी मतुंग तारकपदा आरामबाई तेंगोल गी लुसुंग पुरेन कोरोंग अम्बा खुमन मसामकनसु कुकी जो फुरुप की मियोइ पुनमा मैतै सिंह यकनबा लोइनबक नत्ते मपानदगी कांगलोन काइना चंगलकलगा स्टेट असिदा लैसिनदुना मिसिंग यामजदबा मणिपुर की डेमोग्राफी चावना सोलकपा कांगबु अदु खक्तनी मखोई नतना अतै दि चंगथोक चंगथुन तौबदा अकाइबा करिसु लैते हाइना फोंदोखरे कोकोमी अमदि फोक्स नसु कुकी पुनमकपु यकनबनी हाइना लौखिद्रे अदुबु कुकी फुरुप की ओइनदि मैतैसी असुम यकनबा अमदौना लौरिबा सितो हन्नबा लोटना अमसुंग फोंगना मिनिस्ट्री ऑफ होम अफेयर्स ने यामना कन्ना होनरी पाव असिना मखाताना हाई मैतै की सिविल सोसाइटी ऑर्गेनाइजेशन पुनमकना अखोई पुन्ना लैमिनगदबनी हाइबु वाफम फोंदोकलगा कुकी जो काउंसिल ना करिगिदमक्ता वाफम असि हाइद्रिबा करिगिनो हाइबसिमक मिनिस्ट्री ऑफ होम अफेयर्स ना सस्पेंशन ऑफ ऑपरेशन तौनरिबा कांगबुना करिगी हाइद्रिबनो हाइबु प्रेशर यामना कन्ना लैबा मरमना जनवरी 13 दगी मिफम असि कुकी जो सिंगी ओइनदी यामना मरु एबा मिफम अमा ओइगदौरी हाइरिबा मिफम असिदा मखोइना मणिपुरदा अनौबा लेंगाक सेंबदा यावरोय हाइना वारेप लौरकलगदी मखोइगा सेंटर का मरक्ता मरी फलक्तबा याई हाइबसि मंगजंगना चेक्सिनवा हाइख्रे हाइना पाव अमना हाइरी सेंटर की लुचिंगबसिंगना मणिपुरदा हाउस डिजॉल्व तौनिंगी हाइदुना हेक्तमक यादवगी फिबम अमा मायोकनरी सस्पेंडेड एनिमेशन हाइबसि कॉन्स्टिट्यूशन की आर्टिकल 352 क्लोज 1 की मखादा सही अमदगी हेना थंबा यादे मसिगी सुमतकता हाउस डिजॉल्व तौब नत्रगा मखा सांगथगे हाइबा तारगदी इमरजेंसी लाउथोकपा ताबनी इंडिया की सिक्योरिटी द सिंगनबा लाकपा यंगनबना लंदारकपा तालोबा सिंगी काहेनबा थबक थोरम सिंगना मरम ओरगा इमरजेंसी लाउथोकपा याई अदुबु हाइरिबा फिबम असिमक्ति मणिपुरदा लेते मणिपुर की गवर्नर मसामंगनसु स्टेट की लॉ एंड ऑर्डर अदुकी मतिक फगतले हाइरिंगै मरकसिदा इमरजेंसी लाउथोकलगा हाउस कोमदंग मुथतकदौरिबनो मयाम असि यंगलगा तुंगदा सेंट्रल गवर्नमेंट ना मणिपुरदा पॉपुलर गवर्नमेंट अमा थंबा पामले हाइबसि हानदगी हौना इंगित पेरगा लैरबनी मरम अदुना कुकी जो सिंगना गवर्नमेंट सेंबा याव नत्रगा यावदबा यंगदना गवर्नमेंट अमदि सोयदना लैरबा याई हाइनरी मणिपुर काहेलोय हाइरबदि मितैना बिग ब्रदर की रोल लौबा मथौ ताई हाइना वाइखेमसाना फोंदोखरे मणिपुर काहेलोय हाइरबदि लमदम असिदा खुंदा मिनरिबा फुरुप खुदिमक अमगा नुंसि चानना लैमिनबा चंगी अमदि मसिदा मेजॉरिटी ओइरिबा मितैना बिग ब्रदर की रोल लौबा मथौ ताई हाइना सिंगजमई केंद्र के एमएलए युमनाम खेमचाना फोंदोखरे
MLA Khemchana India ki ahanba oina traditional taekwondo da 5th dan black van phanglakpada mahak pu kendra asigi miyam singjamai chinga makha ibuda ulong lak balam pakta ngasi taramno okpagi thoramda MLA na mathaki wafam asi phongdokhibani MLA Khemchana makha taraduna Manipur da santi porok na bohona banatna irang asigi solution leiroi santi porok na bohona bada amaga changna bangamdana leiba asigi wari sanaraga sangdai na bagi mathok tai aikhoi gi marakta nungsina daba leiriba makhai aikhoi su kangpuk pilan bangamloi aduga kuki su tapakta lak pangamloi bibam asida asumak leigani maram asina solution ama porok na ba aikhoi puna hona minase haiki maru aina lamdam asida khunda minariba purpudimak nungsi chanana laiminarba matamda Manipur kanana su thugai bangamloi hai buafam thamki mahakna hai chahi ama muki mamangda santi purakpagi wa he audoklubaga madugi mayokta lawsilambagi thong chatharami adubu haujikti khara fare matam amada mahakna santi purakpa natana waroi sillairoi amadi kuki loina mukfattaba natte hairubagi tamak aigonda lawsilakhiba laikhi adubu matamgi matung na haujikti santi khara makai lakpa hore hai buafam thamki mahakna makha taraduna singjamai miyamgi achumba mentality asileram dravadi mahak bot karam loi hak bot su leplam loi atai kendra gi oina di selna thong sarga bot lepna bagi wari tai adubu singjamai kendra gi oina di thabak tawam sakta bot pi bagi mentality asimak chokthok chaba phawi matam amada singjamai kendra gi mihut oiramba ai tompok kendra asigi fazana thabak tawrami asina maram oiraga mahakki macha tam tare lag bot kari bani haiwa fam thamladuna singjamai kendra gi miyam gi wakhalon asimak thagat ngai ni haiki amadi mahakna taekwondo masana asi sanaba horok matamda thengnarkhiba awanungai gi wari kya sumyam da pawdam ki aramna okpagi thoram aduda North East Taekwondo Federation Nagaland gi president LA Assam Taekwondo Association gi hanagi general secretary Raj Kakati amadi singjamai kendra gi ima ibet ahallaman harosin sarugya ki Kashmir bu mache tana thugai bada yaukhiba officer bu Manipur gi langak pahenduna thamliba asi miyamna section ma mathau tai haina MPB mol na phongdokre Manipur gi irangda India government jawi thokliba irang asi makhoina sanaba lilani haiba simyam namputna khangminaba mathau tai Kashmir bu mache tana thugai bada yaukhiba officer bu Manipur gi laingak pahenduna thamliba asi miyamna section ba mathau tai haina Lok Sabha gi MP Dr Angomcha Bimol akoijamna phongdokhre ngasi Imphal gi Sagolban ingudam lekaida Sagolban block Mahila Congress committee na pangthokhiba nomogi oiba political conference ta wafam asi phongdokhibani Women participation in politics haiba hiramda pangthokhiba mifam aduda Dr. Bimol na makha taraduna hai Manipur da thokliba irang asida miyamna kukida loina taisinna leibagi mahutta masing yamlaba central security forcing laina matau karamna nomai kapsilak lebano haiba si hangma mathau tai India lengak na state asida law chalaibagi mahutta makhoigi aningba apamba thabak oina pangthoktuna leire haina maran siraduna Kashmir bu machet tana thugaibada yaukhiba officer bu Manipur gi lengak pahenduna thamliba asi miyamna section ma mathau tai haina phongdoki loina na India ki achoba state singi miyoi singna center gi luchingba oiriba asigumna Manipur macha su center gi luchingba oiduna asoiba sing chumthokna bahana ba changi haina sumahangna makha tana phongdoki masigi thoram aduda saruk yakiba Sagolman SG hanagi MLA Dr KS Lokenasu BJP gi lengak na Manipur da hojik oheliba phibam asida pendaba amadi nungaitaba phongdoki loina na asoiba sing asi samdoktuna awanba Manipur ama porak aba miyam punna hona mense haina appeal tawki thoram aduda Congress ke MLA ke Ranjit TS Lokesor party asigi luching basing ahlaman amadi naharul kya susaruk yakhi hairi IED attack thingnaba Amit Shah na National IED data system launch tawkhre Laibak sinba thungna March thadagi drug muthatnaba chahi ohum chupna akanba khongjang haurgani Improvised explosive device IED na pirakpa chaithing ngakthoknabagi pandamda Union Home Minister Amit Shah na National IED data management system launch tawkhre National Security Guard NSG na semgatpa system asigi matengna India ki tongan mafam da terrorist na IED sinaduna attack chatharak pathingnabagi thorang lokhet kadawri hojik phawbagi oina IED pokhaikibaga mari leinaba report sing tongan ba state police unit amasung central agency singi makhutta choina leiri anoba platform asina information punamak mapung phana phanganbaga loinana IED pokhaikraba matung da lokhotpa yaba thobuk thorom sing mapung phana paikhatpa ngamlagani terrorist sing na IED sinaduna attack chatharakpagi matangda tongan ba investigating agency sing state anti-terrorist squad amadi federal agency singa kusamnaduna thabak tawminaba khudong saragani Union Home Minister Amit Shah na sahi asigi March 18 dagi horga sahi ohum sumna lebaki mafam punamakta drug lana sinabagi thawng muthatnaba campaign chathaba horgani haina lokthokre New Delhi da pangthokpa narco coordination center gi mapan suba apex 11 meeting da mahakna wafam asi phongdokkibani Amit Shah na hai tungi mirol kannabagi pandamda lengak ki department khodimak na hiram asigi matangda mapung phaba road map ama semduna
mayai kaba drug sinnabagi thong mapung phana thingnaba thorang lokhalagani khanaba thorang asiga mari leina Union Home Minister na kumjali sing ani ga kunmapan phawba mathau taba thabak thoram sing paikhan anaba Central amadi State Department kudimak ta khangan khre hairi akhatana hai me kaba drug ki wafam asi chamchamna law and order gi ever problem ohen batanatana narco terrorism ga mari leina ba maramna sahi ahum gi man dalaiba ki mafam punamakta mayai kaba drug sinnaba thingnabagi thorang lokhalakadabani hairi Mamang sahi ke November phawbada ekar lising ni phupak chawba mafam da tharamba popi pambi mang tahan khre haina phongdoki